मणिपुर रीडर सेनेन पुनमकु तराम नोक्चरी वरी मसा मतामिनरसी वरी मसा सिगी ममिंगना तुंगिदमक फिबम सेम्बा हाइबसिनी सही खरगी ममांगदा पेल सिट कौबा सही यांखै मुक सुरबी नुपी अमदा डॉक्टर न महक कैंसर नारे था तरुक्तगी हेन पुंसिररोय हाइबिरमी फिबम अदुदा महक की पुंगनिंग थिंगजिलुबगी मुहुत्ता सिटना मैनचेस्टर की क्रिस्टी हॉस्पिटल की दमक ngalingay da cancer nare khangdok ngamba khulai lainanab gi damak ta fan khonggat pada pungning lupsin duna question chen ba horami mahakna kaya kanna honaba ge haibabu mahaki punsi tha taruk ki manungda loiragani haiba anabdu fawwa kauthokirami mahak tha taruk hendokna hingba natana sahi taruk ki matungda cancer nauringai da khangdok tuna मियोई कया की पुंसी कनबा ngamgadaba machine ado lainanaba fan pound million ahum khongatpa ngamlami England gi maharani na Buckingham Palace ta kauraga awangba thakta ikai khumna birami mahak ki masada cancer nabagi khudam amata fangkidare pet sheet na fan khongatlaga laikiba machine aduna mioi lising manga gi mathakta scan tawduna matam chana cancer laina dagi ngakthokpa ngamhankhre mahakna thengnaba nungaitaba fibam adubu mahakna afaba amadi miyam gi seba romda onthoktuna mahak masa amadi miyam da asauba ahongba ama purakpa ngamankhre England gi paukse amada piba interview amada mahakna yamna nungairaba wari ama liki aihakna cancer naraba nupa ani khakki maramda taki makhoi animak sibagi matam doctor na tha ahum tharami makhoi ani gi manungda amadi mayumda hankhraga mahakki mongpham tauba ku leibana singba thorang tawrami nupa do tha makhai amagi manungda adum sikhirami atopa nupa aduna mayum hek yaubaga mahakki pikliba macha taret ado yenglaga khalami madudi pikliba angang sing ase hundoklaga aina karamna sigadawibano ai siba yadri sahi kungi matungda nupa adugi macha singdo loina sauri aduga mahaksu haujik phawba hingli amuk hanna ningsinglabada aikhoina thegnaba fattaba phibam sing akanba singnabaga loinana afaba phibamda onthokpa yai haibasini